ꯆꯦꯅꯦꯜ ꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯣꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯋꯦꯜꯀꯝ ꯇꯧꯖꯔꯤ. ꯉꯁꯤꯗꯤ ꯆꯦꯡꯒꯤ ꯇꯟ ꯍꯧꯕꯒꯤ ꯔꯦꯁꯤꯄꯤꯁꯤꯃꯨ ꯃꯌꯥꯝ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯃꯤꯟꯅꯁꯤ. ꯆꯥꯛꯍꯧ ꯆꯦꯡꯒꯤ ꯖꯥꯝꯅꯤ. ꯃꯁꯤ ꯐꯖꯅ ꯅꯤꯡꯊꯣꯛꯆꯔꯦ. ꯑꯀꯨꯞꯄ ꯃꯈꯩꯅ ꯃꯈꯥꯗ ꯂꯥꯛꯑꯅꯤ, ꯑꯗꯨꯒ ꯑꯄꯧꯕꯁꯤꯅ ꯃꯊꯛꯇ ꯂꯩꯍꯧꯗꯣꯏꯅꯤ. ꯑꯗꯨꯅ ꯐꯖꯅ ꯅꯤꯡꯊꯣꯛꯆꯔꯦ. ꯆꯥꯛꯍꯧꯒꯤ ꯖꯥꯝꯁꯤ ꯈꯛꯇꯅ ꯇꯟ ꯍꯧꯕꯁꯤꯈꯔ ꯊꯣꯠꯂꯤ, ꯑꯗꯨꯒ ꯈꯨꯠꯅ ꯁꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯉꯁꯥꯏꯒꯤ ꯑꯆꯝꯕ ꯆꯦꯡꯁꯦ ꯑꯁꯤꯒꯤ ꯌꯥꯝ ꯈꯔ ꯑꯃꯒ ꯌꯥꯟꯁꯤꯜꯂꯦ. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯅꯤꯁꯦ ꯃꯤꯛꯁ ꯇꯧꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯧꯕ. ꯆꯤꯅꯤ ꯑꯉꯥꯡꯕ ꯈꯔ ꯂꯧꯔꯦ. ꯆꯤꯅꯤ ꯑꯉꯥꯡꯕ ꯈꯛꯇꯅ ꯍꯧꯔꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯆꯤꯅꯤ ꯑꯉꯧꯕ ꯈꯔ ꯑꯉꯥꯡꯕꯈꯔ ꯃꯤꯛꯁ ꯇꯧꯖꯔꯒꯦ. ꯑꯉꯧꯕꯒ ꯑꯉꯥꯡꯕꯒ ꯃꯤꯛꯁ ꯇꯧꯕꯁꯤꯁꯨ ꯑꯗꯨꯃꯛ ꯍꯥꯎꯏ. ꯑꯗꯨꯅ ꯑꯅꯤ ꯑꯁꯤ ꯌꯥꯝꯅꯗꯤ ꯊꯨꯝꯍꯜꯂꯔꯣꯏ, ꯈꯔ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯦ. ꯊꯨꯝ ꯈꯔ ꯑꯃꯁꯨ ꯃꯍꯥꯎ ꯂꯩꯅꯅꯕ ꯃꯊꯛꯇ ꯍꯥꯞꯆꯜꯂꯦ. ꯑꯗꯨꯒ ꯐꯖꯅ ꯏꯁꯤꯡ ꯑꯁꯥꯕꯁꯤ ꯍꯩꯖꯤꯜꯂꯅꯤ. ꯏꯁꯤꯡ ꯑꯁꯥꯕꯁꯤꯗ ꯆꯤꯅꯤꯁꯤꯡꯁꯤ ꯐꯖꯅ ꯑꯣꯠꯈꯥꯏꯔꯒ ꯇꯨꯝꯍꯟꯗꯣꯏꯅꯤ. ꯆꯤꯅꯤꯒꯤ ꯃꯍꯤꯁꯤꯅꯤ ꯇꯟ ꯇꯣꯠꯄꯗ ꯍꯥꯞꯇꯣꯏꯁꯦ. ꯑꯗꯨꯅ ꯑꯁꯤꯒꯤ ꯆꯤꯅꯤ ꯃꯍꯤꯁꯤ ꯆꯥꯃꯁ ꯑꯃ ꯂꯧꯔꯒ ꯐꯖꯅ ꯑꯣꯠꯈꯥꯏꯔꯦ. ꯐꯖꯅ ꯇꯨꯝꯅꯅ ꯑꯣꯠꯈꯥꯏꯗꯣꯏꯅꯤ. ꯉꯁꯥꯏꯒꯤ ꯅꯤꯡꯊꯣꯛꯑꯕ ꯖꯥꯝꯗꯣ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯁꯥꯕ ꯔꯤꯐꯥꯏꯟ ꯑꯣꯏꯜꯁꯤꯃꯨꯛ ꯃꯊꯛꯇ ꯍꯩꯖꯤꯜꯂꯦ. ꯔꯤꯐꯥꯏꯟ ꯑꯣꯏꯜꯁꯤꯅ ꯇꯟ ꯇꯣꯠꯄ ꯃꯇꯝꯗ, ꯇꯟ ꯁꯥꯕ ꯃꯇꯝꯗ, ꯇꯟ ꯍꯧꯕ ꯃꯇꯝꯗ ꯇꯟꯁꯤ ꯅꯞꯁꯜꯂꯣꯏꯗꯣꯏꯅꯤ. ꯑꯗꯨꯅ ꯔꯤꯐꯥꯏꯟ ꯑꯣꯏꯜ ꯈꯔ ꯑꯃꯁꯨ ꯍꯩꯖꯤꯜꯂꯦ. ꯆꯥꯛꯍꯧ ꯆꯦꯡꯗꯨꯒ ꯆꯥꯖꯥꯛꯀꯤ ꯆꯦꯡꯗꯨꯒ ꯔꯤꯐꯥꯏꯟ ꯑꯣꯏꯜꯁꯤꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯜꯂꯦ ꯄꯨꯟꯅ. ꯉꯁꯥꯏꯒꯤ ꯑꯣꯠꯈꯥꯏꯗꯅ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯦ. ꯑꯁꯤꯒꯤ ꯃꯊꯛꯁꯤꯗ ꯉꯁꯥꯏꯒꯤ ꯆꯤꯅꯤ ꯑꯇꯤꯡꯕꯗꯣ, ꯆꯤꯅꯤ ꯃꯍꯤꯗꯣ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯍꯩꯖꯤꯟꯗꯣꯏꯅꯤ. ꯐꯖꯅ ꯇꯨꯝꯃꯕ ꯆꯤꯅꯤ ꯃꯍꯤꯗꯨ ꯃꯊꯛꯇ ꯍꯩꯖꯤꯜꯂꯒ ꯑꯃꯨꯛ ꯐꯖꯅ ꯇꯣꯠꯈꯥꯏꯗꯣꯏꯅꯤ. ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯆꯤꯅꯤ ꯃꯍꯤꯗꯨ ꯐꯖꯅ ꯇꯨꯝꯃꯦ. ꯑꯗꯨꯅ ꯆꯥꯖꯨꯝ ꯑꯃꯅ ꯐꯖꯅ ꯆꯨꯝꯊꯣꯛꯑꯦ. ꯐꯠꯇꯕ ꯀꯔꯤ ꯀꯔꯥ ꯌꯥꯎꯔꯝꯃꯁꯨ ꯐꯖꯅ ꯆꯤꯅꯤꯗ ꯃꯍꯤꯁꯤ ꯐꯖꯅ ꯆꯨꯝꯊꯣꯛꯑꯦ. ꯑꯗꯨꯒ ꯐꯖꯅ ꯑꯃꯨꯛ ꯑꯣꯠꯈꯥꯏꯔꯦ. ꯃꯍꯤꯁꯤ ꯉꯁꯥꯏꯒꯤ ꯇꯣꯠꯄꯁꯤ ꯃꯑꯣꯡ ꯌꯦꯡꯉꯒ ꯃꯍꯤꯁꯤ ꯍꯥꯞꯇꯣꯏꯅꯤ. ꯍꯦꯟꯖꯟꯅ ꯊꯣꯠꯊꯕꯁꯨ ꯌꯥꯗꯦ, ꯌꯥꯝꯅ ꯀꯟꯕꯁꯨ ꯌꯥꯗꯦ. ꯑꯗꯨꯅ ꯆꯥꯡ ꯑꯃ ꯌꯦꯡꯉꯒ ꯃꯍꯤꯁꯦ ꯑꯗꯨꯝ ꯍꯥꯞꯇꯣꯏꯅꯤ. ꯆꯤꯅꯤ ꯃꯍꯤꯁꯦ ꯏꯁꯥꯅ ꯊꯨꯝꯍꯟꯒꯦ ꯊꯨꯝꯍꯜꯂꯣꯏ ꯍꯥꯏꯕꯁꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯅꯤ. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯨꯝꯖꯗ꯭ꯔꯦ. ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯦ. ꯉꯁꯥꯏꯒꯤ ꯃꯤꯛꯁ ꯇꯧꯔꯤꯕ ꯄꯣꯠꯁꯤꯈꯔ ꯀꯨꯏꯅ ꯃꯦꯔꯤꯅꯦꯠꯇꯤ ꯇꯧꯗꯣꯏꯅꯤ. ꯅꯠꯇ꯭ꯔꯒꯗꯤ ꯃꯦꯔꯤꯅꯦꯠ ꯇꯧꯗ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯇꯟꯁꯤ ꯁꯥꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯥꯏꯗꯣꯏꯅꯤ. ꯑꯗꯨꯅ ꯈꯔ ꯀꯨꯏꯅ ꯇꯟꯁꯤ ꯐꯖꯅ ꯇꯣꯠꯂꯒ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯃꯦꯔꯤꯅꯦꯠ ꯃꯤꯅꯤꯠ 30-40ꯃꯨꯛ ꯊꯝꯗꯣꯏꯅꯤ. ꯑꯗꯨꯗꯤ ꯇꯟꯗꯣ ꯍꯣꯔꯦꯟ ꯁꯥꯕ ꯃꯇꯝꯗ ꯀꯥꯏꯔꯔꯣꯏ, ꯍꯧꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯅꯤ. ꯑꯗꯨꯅ ꯐꯖꯅ ꯇꯣꯠꯈꯥꯏꯔꯦ. ꯑꯩꯅ ꯉꯁꯥꯏꯒꯤ ꯇꯟꯁꯤꯡꯁꯤ ꯑꯆꯣꯠꯄ ꯖꯥꯝ ꯅꯠꯇꯕꯅꯤ나 ꯑꯀꯪꯕꯅꯤꯅ ꯏꯁꯤꯡ ꯑꯁꯥꯕꯅ ꯇꯣꯠꯂꯤꯗꯣ ꯑꯀꯪꯕ ꯌꯥꯝ ꯑꯣꯏꯕꯒꯤꯅꯤ, ꯊꯨꯅ ꯉꯁꯥꯏꯒꯤ ꯊꯣꯠꯊꯅꯕ. ꯑꯗꯨꯅ ꯐꯖꯅ ꯇꯣꯠꯈꯥꯏꯔꯒ ꯐꯖꯅ ꯅꯝꯁꯤꯜꯂꯒ ꯊꯝꯗꯣꯏꯅꯤ. ꯑꯗꯨꯒ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯊꯝꯃꯅꯤ. ꯁꯖꯤꯕꯨꯒꯤ ꯇꯜ ꯍꯧꯅꯕꯒꯤꯗꯃꯛꯇ ꯖꯥꯝ ꯆꯦꯡ ꯄꯨꯔꯒ ꯖꯥꯝ ꯇꯛꯎꯔꯦ. ꯍꯧꯖꯤꯛ ꯁꯖꯤꯕꯨꯒꯤ ꯆꯥꯛꯍꯧꯒꯤ ꯇꯟ ꯍꯧꯕꯒꯤꯗꯃꯛꯇ ꯇꯟ ꯁꯥꯕ ꯍꯧꯗꯣꯔꯦ. ꯍꯧꯖꯤꯛ ꯍꯧꯗꯣꯔꯕꯅꯤ.
ꯐꯖꯅ ꯇꯛꯇꯅ ꯁꯥꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯁꯖꯤꯕꯨꯒꯤ ꯇꯟ ꯆꯍꯤꯒꯤ ꯑꯅꯧꯕ ꯀꯨꯝ ꯑꯃꯒꯤ ꯑꯅꯧꯕ ꯂꯥꯏꯗ ꯊꯥꯕꯒꯤꯗꯃꯛꯇ ꯇꯟ ꯍꯧꯒꯗꯣꯔꯦ ꯍꯧꯖꯤꯛ ꯁꯥꯕ ꯍꯧꯔꯦ ꯃꯔꯨ ꯂꯩꯔꯒ ꯇꯟꯁꯦ ꯃꯑꯣꯡ ꯇꯥꯍꯜꯂꯒ ꯈꯨꯠꯅ ꯁꯥꯔꯛꯇꯣꯔꯤꯕꯅꯤ ꯁꯖꯤꯕꯨꯒꯤ ꯆꯥꯛꯍꯧꯒꯤ ꯆꯦꯡꯅ ꯊꯛꯄ ꯐꯖꯗꯦ kuna cara-cara apa ini jalan noi agak semaina mau tahan agak kuna sado ini jauh ini kuna cara agak ꯆꯥꯛꯍꯧꯒꯤ ꯆꯦꯡꯅꯤ ꯐꯖꯅ ꯁꯥꯔꯒ ꯂꯥꯏꯗ ꯀꯠꯇꯣꯔꯤꯅꯤ ꯏꯃꯥ ꯅꯪꯒꯤ ꯇꯟꯁꯤ ꯌꯥꯔꯗ꯭ꯔꯣ ꯂꯧꯕ? ꯌꯥꯔꯦ ꯄꯨꯔꯣ ꯍꯣꯔꯦꯟ ꯑꯍꯥꯟꯕꯒꯤ ꯍꯧꯒꯠꯂꯨꯔꯣ ꯁꯤ ꯍꯥꯟꯅ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯄꯨꯔꯣ ꯑꯁꯤꯗ ꯑꯃꯨꯛ ꯍꯥꯞꯄꯝꯃꯨ ꯑꯁꯥꯕꯗꯣ ꯍꯣꯏ ꯍꯥꯞꯄꯒꯦ ꯆꯥꯛꯍꯧ ꯆꯦꯡꯅ ꯁꯥꯕ ꯇꯟꯅꯤꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯕꯤꯌꯨ ꯁꯤ ꯁꯖꯤꯕꯨꯒꯤꯗꯃꯛꯇ ꯂꯥꯏꯗ ꯀꯠꯅꯕ ꯍꯥꯏꯅ ꯁꯥꯔꯤꯕꯅꯤ ꯌꯥꯝ ꯍꯥꯎꯕꯅꯤ ꯆꯥꯛꯍꯧ ꯆꯦꯡꯅ ꯁꯥꯕ ꯇꯟ ꯈꯨꯠꯅ ꯁꯥꯕ ꯁꯤ ꯍꯥꯟꯅꯗꯤ ꯁꯥꯟꯅꯔꯝꯃꯤꯕ ꯍꯧꯖꯤꯛꯇꯤ ꯃꯣꯏꯗꯥ ꯑꯇꯥꯅ ꯇꯧꯅꯔꯦ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯇꯧꯅꯗ꯭ꯔꯦ ꯇꯧꯕꯁꯨ ꯌꯥꯎꯏ ꯁꯤ ꯃꯌꯥꯝꯁꯨ ꯆꯥꯕꯤꯌꯨ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯒ꯭ꯌꯥꯁ ꯑꯣꯟ ꯇꯧꯔꯦ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯇꯟ ꯍꯧꯅꯅꯕꯒꯤ ꯔꯦꯗꯤ ꯇꯧꯔꯦ ꯑꯗꯨꯒ ꯊꯥꯎꯁꯤ ꯍꯩꯔꯦ ꯊꯥꯎꯁꯤ ꯈꯔ ꯌꯥꯝꯅ ꯍꯩꯗꯕꯗꯤ ꯌꯥꯗꯦ ꯔꯤꯐꯥꯏꯟ ꯑꯣꯏꯜꯁꯤ ꯇꯟꯁꯤ ꯊꯥꯎꯗ ꯇꯥꯎꯗꯣꯏꯅꯤ ꯑꯗꯨꯒ ꯑꯃꯃꯝꯗ ꯑꯣꯏꯅ ꯊꯥꯗꯗꯣꯏꯅꯤ ꯑꯅꯤ ꯁꯨꯅ ꯊꯥꯗꯕ ꯌꯥꯗꯦ ꯆꯥꯛꯍꯧꯒꯤ ꯇꯟꯅꯤꯅ ꯅꯞꯁꯟꯗꯣꯏꯅꯤ ꯑꯗꯨꯅ ꯑꯃꯃꯝꯗ ꯑꯣꯏꯅ ꯍꯧꯗꯣꯏꯅꯤ ꯃꯇꯝꯗꯤ ꯆꯪꯉꯤ ꯑꯗꯣ ꯍꯥꯎꯕꯗꯤ ꯌꯥꯝꯅ ꯍꯥꯎꯏ ꯇꯟꯁꯤ ꯍꯧꯕ ꯂꯣꯏꯔꯒ ꯂꯥꯏꯗꯁꯨ ꯀꯠꯂꯅꯤ ꯃꯌꯥꯝꯗꯁꯨ ꯈꯔ ꯄꯤꯔꯅꯤ ꯑꯗꯨꯅ ꯈꯔ ꯌꯥꯝꯅꯗꯤ ꯍꯧꯔꯦ ꯇꯟꯁꯤ ꯐꯖꯅ ꯃꯊꯛ ꯃꯈꯥ ꯃꯨꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯥꯕꯩꯅ ꯑꯣꯠꯇꯅ ꯌꯦꯡꯗꯣꯏꯅꯤ ꯇꯟ ꯍꯧꯕ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯇꯟꯁꯤ ꯉꯁꯥꯏꯒꯤ ꯔꯤꯐꯥꯏꯟ ꯇꯣꯠꯈ꯭ꯔꯕꯅꯤꯅ ꯍꯧꯕ ꯃꯇꯝꯗ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯄ ꯃꯇꯝꯗ ꯇꯟꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯆꯥꯎꯅ ꯕꯣꯜ ꯀꯥꯝꯃꯛꯑꯦ ꯑꯗꯨꯝ ꯕꯣꯜ ꯀꯥꯝꯕꯁꯤꯅ ꯉꯁꯥꯏꯒꯤ ꯆꯥꯕ ꯃꯇꯝꯁꯤꯗ ꯍꯣꯔꯦꯟ ꯌꯥꯝ ꯍꯥꯎꯏ ꯃꯅꯨꯡ ꯃꯄꯥꯟꯁꯦ ꯂꯣꯏꯅ ꯃꯨꯜꯂꯒ ꯊꯣꯠ ꯂꯥꯎꯔꯒ ꯌꯥꯝ ꯍꯥꯎꯕꯤꯗꯣ ꯑꯁꯤꯒꯤ ꯆꯥꯛꯍꯧꯒꯤ ꯇꯟꯁꯤ ꯌꯥꯝ ꯍꯥꯎꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ